अहानबोइना सोशल मीडिया दगी लखसरगा थनाउजुम ब्रिंदा की फेसबुक दा थगलक ओरल खरा पुंग अमगी ममंग दा थगलक मैम दा अपडेट तौजगे 55 MLAs in government Kuki tara Louthokhraga nifuga manga leihouri Nakhoina Chumena khaladi pullap thulao miyamangda leibak ningma ngak pa haisi kainu tambige haiba Brinda की Facebook post मैम ना थमजगे अदुगो मखा सता जरक पोइना तो पमरोई भी पाउक सुंग मैम तमिनसी अहानबदा लनमी की फिजोल सेटलग लाकपा अहोमना टॉप लेरक्तगी मियुए मा फाखरे लनमी की फिजोल सेटप खुलाई पाइबा सकंगदब सिंग कैसांपा टॉप लेरक मनिंग लेबा QK सिकन की प्रोपाइटर की मसान पांगसी नुमिदा वैरम पुंग तरुक रोम ताब मतम नोंमै सिंदोल द फाखरे प्रेस न फंगबा पावगे मतुंग सकंगदब सिंग फाखराबा QK सिकन की प्रोपाइटर की मसान पादुदी सगोलबन थिंगोम लेकाइदगी सबम राजीव से कुंथ्रागोम द अपोकपा अपाबिनी मनाक नकप दुकान द खिनबा CCTV फुटेज द उबो ममिदा राजीव न दुकान लेरिंगे ngasi nungalamdagi pungpham aduda registration number yaudaba angawba machugi gypsy ama laklaga dukan ma pa oirapna khamki tungna gari adudagi nongmai asang ma paiba lanmi gi fizol set mamai khumba sakhangdaba mi ahum kum tharaklaga rajiv pu nongmai sindona namduna faraga gari da hapkalaga pokhibani mak phakiba uhobusingna gari adu tanabra sakhangdaba sing aduna nongmai koksinglaga दम तौरंबदगी तानाबा ngamdana lehauki haidi thaudo adugi pau phangmadagi Imphal Police Station ki team ama thaudo thokpamda laklaga CCTV footage na singma yengsinbaga loinana case ama lokhale swaidi atopa paw amada namu relief camp da leibada khudung sadabadagi atopa maphamda leirikliba singda su sapmanaba sakthung phanganbiyo hakthengnaba pawda mori gi khunjasing Kuki MLA singna makhoigi ni haiduna lam talakpar Manipur amasum India lengakna waraktaba amasum makhoigi mathakta lokhatpham tok thabak sing lokhatabasi yaning de hairaduna mitei khaktada law and order salaibu oina torokliba sisu thamoisui maramasna MLA tarasi hana kaisum sangda thamgadabane miyamna mating panglabasu pangdrabasu aduga lengakna mating pangdrabasu aikhoidi mori re sangdaba yati sangsingani haina mori kaitel wa number 8 post office manaktagi irom rajena phongdorakli magna hai aikhoibu athupu matamda moreda hanjinna ba lengana sinbiyo moredagi lanjiragli ba aikhoida phaujaba wakhaldi miyam namasum lengana honadrabasu aikhoina thengna duna moreda sangshinna ba leple maramdi more haidi mafam asi Asian connectivity ki highway number 1 amasum number 2 leibana yamna maru oi Manipur tangkhai ama sabya ba mafam oiba maramna moreda hanjinduna leitabi yadi habi wakhal khali Moredagi lanjinaraglabasinggi oina lana sida sarugyanabagi moredagi selakpa isit inausing training piri ahan boina miyoi marfugi training loikhe hauji ani subu oina miyoi samaga kuntragi training sathari training asi sel yamna sangi adubu kanamatana mateng pangbina balaiti thaba asi aikoina moreda hanjindaba yadi habigi pandamda satharakpani aikoina sungsoi soidana thengnagani haidi manipurgi phibamsi tamdana law and order leiba duga singdana leitabagi mawong asi thamoisui me uhumdigi Kuki singna yumai thaduna mitei hatna bhona badigi mitei sing selakibani siphai gi gari da tholaklaga ahanbada khumalampaki ki relief camp da thungi madugi matung akampat leirakibana ki magna makhatan hai ehaki isanupi adudi physical challenge oiba maramna numinini khudingi doctor yenglibani machine maram oiraga relief camp da leiba da khudong sadabadagi haujik thangmaibangi mapam amada asan ba ka laudun leiri वाब याब मखै वारे दुबो काद लेबिगी आसान मंदी लंजेलकपनि हाइदुन लौबिद्रे अमस हैंडीकैप की ट्रेनिंग कोर्स अमसु इसानुपि बु योहली मोरेदगी थोलखिबा नुमितगी ngasi फावदा लुपा लिसिंग अमदि फंखरे सेनफम असिदगी हेना ngasi फावदा करिमत फंगमा लेत्रि NGO मैम अमदि सिलचर बांग्लादेश अमेरिका न सिंगमदा लेबा मणिपुर की मपानदगी लापसिंगना पिरंबसिंग अखोइदि सुंपंग फंगदि लेंगा की मेकेदी करी करम मतिंग पांगलिबनो हाइबदुसु एहाक इसागी ओइना दिखंगरि रिलीफ कैम्प गिदी कमिटी न पुबनिना साक इंसांगी अवाटपदि लेति एदुबो एहाक इसागी ओइनादि कैम्प लैत्रबनिना करिमत फंगरे इसादा योरक सेल खरा अमदि नुपि अंगांग सिरक सना कायदुन सारे हौजु वखलसि पुमम ममसलक्ति अंगांग अनाबगी सु येंगदब यादि साना थनबुस लेत्रे मसिना मरम ओइरगा मरि लेनब लोइसंगसिंग DC SDO न सिंगबदा पुनसिन बिदुना रिलीफ कैम्प की मपान लेरिबा अखोइदसु मतेंग पांगबियो फिबमन यादबदगी रिलीफ कैम्प लेतदुना अवाइब काद लेरबसु अखोइबु लंजेनरगलबसिंगनि हाइबसि खांबियो लाना सि यावदब यरक्तदुना तंगाइ फदना ट्रेनिंग तोरकपनाखि मोरे कैथेल 1 नंबर 8 तगी थांगजम बुदा मितेन हाइ वांगजिंग की रिलीफ कैम्प लेरगसु अकामपाट की रिलीफ कैम्प दा मिंगसले
Manipur Lengaktiki oirabassu relief camp the lairibasingda piba mating amadi khudongchaba amata fangdri lanjeneraglabassingdi amaga amaga sab manai relief camp the laitrabadi piraroi habigi wakal thadopiraga phangpham thokpasingi sathung sab manana pibiyu mari lenaba DC SDO nu relief camp the laitrabadi maming kakhakpi yawi haina tai lanjeneraglabasingi damuktadi sab manaba miyengingyu Mare 1 number 6 tigi Kurizum Kamanai me ohum nigi lanjelantuna hausi kwa kaitha laisram laikai de lerakli Isen nupa inau nupa isani aigi loina biga aikoi tare lerakpani Mare degi tholakpa akampat ki relief camp de lainanaba ming salaga kwa kaitha lerakpani maramdi ma ki loina bigi masala yengdaba yadaba degi tongan lerakpani hausi tha mari faraglabani na numit khudingi sariba seng sak insang na pipawba wasilakte Nupi angang sijaba sana sing kai toltuna sijinare ana ayekidi layengna sel laisilaktre haujikti sel su sana suletre relief camp de laidiba sing phangliba khudong sadaba sing su phangdre more degi thunglabaga lupa songa anira yen badadi phangjaki senpham aduna tha mari sabe yadi relief camp de laitraba su sanaba chinjak sing de phanganbio hauju yamna wan hingla hene su phongdoki makasa tharak poina to pawmana Home Guard singi July thagi duty allowance piramdre State Police ka sapmanana Home Guard singi su PBO President Manipur Police Department ki DGP na Commandant General oiraga tonganba Commanding Officer CEO amagi makhari state asigi law and order ngakpada masum counter insurgency operation sing sa tharakpada natana atopa law enforcing agency singdegi tadana pungkun gi mari mathau tarokli Manipur gi Home Guard personnel singi mamang thagi lenga na pifam thokpa duty allowance sing piramdre Home Guard personnel sing handak me ahumdigi akan balan thulakhibadagi amuk hena kansina deploy tawduna sijinaraglibini adubo police department gi makhara thabak toriba personnel singina tha khudingi ahan basayolda mamang thagi pifam thokpa duty allowance sing sang naina pirabasu Home Guard personnel singidi ngasi phawbada amuk sang naina pipidri thawong asum akhanana Home Guard personnel sing buhanthana yengmagi thawong ni haina Manipur Home Guard Employees Welfare Association gi president Young Le Mangi na Thasigi Kungani Panasip Minister Ayib Sirol Amapising Kradi, Sioladugi, copy sing Sip Secretary Musum Home Guard Ki, Commandant General Oidiba, DGP the Suspicion Kihadi, no Magibanung da Punkunga Mari Matau Pangtu Liba Home Guard Singi Pipam Topa duty allowance sang nine Amasum Matam Sana, Baby Raktavana, Asoba Sil Tungi Kudong Sadabakia Mayung Naradi. Mayung puriba Home Guard sing satharakli thawong sina sel thungi awaba mayung na hanbadana tana makhoi gi pukning wakhal hanthale amasum aran wakhalo nama khalanana bagi masa oida haidi thawong sigi damak mari leinaba authority da kera khana wakhalaba hauju pawbada pifam thokpa duty allowance sing sang nine amasum matam sana pidra haidi Maramasina Home Guard singi pifam thokpa duty allowance sing sang nine amasum tha khudingi ahan basayol pinanaba thabak panthadana lakatpina bahaijaki haiden su pawsida phongdorakli makasa tharak poina to pawmna High Court amasum Supreme Court ki judgment sing mitei meg amasum Roman alphabet Manipuri da handokna ba thabuk lokhale High Court of Manipur gi joint register judicial CPC na ngasi thulakpa sirolamada court asigi Justice A Bimol na chairperson oiba duga Justice A Gonesho na member oiba AISSTS Legal Translations Advisory Committee na High Court amasum Supreme Court ki judgment sing mitei me amasum Roman alphabet Manipuri da handokna ba thabak paikhat haidi High Court amasum Supreme Court ki reported judgment singbu mayek ani asida translation tawbigi thabak paikhanaba Manipur lenga ki meke digi lupa lakh marfuga mapan ga lising ni marfuga mariga satra ki yang khage mapan allocation torak la hadi sanction torak labo sanfam asi legal terminology manung thit na khangba miyoi singbu translator sing oina engage tawbur sejina ga ni amasum judgment sing translate tawbigi thabak ta sejina ga ni hadi thaba asi gi damo High Court of Manipur na ikui kuidringai gi mamangda NIT Manipurna MOU ama khuyek pinaduna English tagi Manipuri amasum mitei mekta translation tawnabigi software ama semgana ba khuyek pinakhre court ki meke digi thabo asigi dam district judge ki rank ta leiba registers linguistic ama amasum junior translator taret hamnabigi propose tawkhiba leikrabani hairene su pawsida su makhatana phongdorakli atop paw madana claim tawradrabadi aroiba mathau mangam pangthoklagani police Thasigi kunga tret ke ayukta not sigi water supply manak leram nupagi asibak sang da housing rims ki morsori da maming matha khangdolga postmortem examination tawna bagi tamak thamli ado maina mangasi fawbada kana mata claim tawradre haidi
ꯃꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ 2 ꯐꯥꯎꯕꯗ ꯀ꯭ꯂꯦꯝ ꯇꯧꯔꯗ꯭ꯔꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ PSꯀꯤ ꯁꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯑꯣꯏ ꯑꯁꯤ ꯐꯨꯠ 5 ꯏꯟꯆꯤ 5 ꯋꯥꯡꯉꯤ ꯈꯨꯂꯩ ꯈꯨꯁꯨꯅꯤ ꯈꯨꯕꯥ ꯑꯃꯁꯨꯡ ꯂꯩꯕꯛꯇ ꯇꯦꯇꯨ ꯑꯃꯃꯝ ꯌꯦꯛꯏꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝꯗ ꯀꯦꯁ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯄꯥꯛꯁꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯦ 4ꯗ ꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤ ꯑꯅꯤꯕꯨ ꯐꯤ ꯊꯣꯡꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 8ꯀꯤ ꯀꯦꯁ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯄꯥꯛꯁꯅ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯒꯨꯋꯥꯍꯥꯇꯤꯗ ꯀꯦꯁ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯟꯊꯣꯏꯕꯤ ꯁꯪꯂꯦꯟꯗ ꯃꯔꯝ ꯆꯥꯗꯅ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯦꯁ ꯄꯥꯟꯕ ꯌꯥꯔꯣꯏ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ 8ꯀꯤ ꯀꯦꯁ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝꯗ ꯍꯣꯡꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯦ 4ꯗ ꯊꯣꯛꯈꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯒꯦꯡ ꯔꯦꯞ ꯑꯗꯨꯗꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈꯛꯇꯗ ꯂꯩꯉꯥꯛꯀꯤ ꯂꯣ ꯆꯠꯅꯔꯤꯕꯅꯣ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯥꯔꯗ ꯄꯥꯔꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯕ ꯌꯥꯔꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯃꯩꯇꯩ ꯀꯨꯀꯤ ꯈꯠꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯃꯔꯣꯝꯗ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯦꯁ ꯄꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯁꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯗꯤ ꯖꯁꯇꯤꯁ ꯌꯨꯅꯤꯇꯤ ꯄꯤꯁ ꯑꯦꯟ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ JUPSO Sikhong Bazar amasung Sikhong Bazar Maira Paibin Puna Sinduna Sikhong Kumbi amasung Nongpok Sikmagi Miamna Sikhong Kaitil Wakat Mi Pampangki Wakat Mi Pamadura Saru Yakibi like I do Lusingba Man Fongdorkibada Hawkiba Me Mari that Hokiba Taudo Duga Mari Lane Haina Police na Fazinduna case at Satariba Mio Tereki case Supreme Kona Guwahati da Satna Hanbegi Silagliba Si Manipur High Court Amadi Section Court Mayama Labana Manipur Adamak Sataviu Maramdi Fazunkiba Mio Teresi Later Lari Imung Sing Oivan case as Guwahati da Hong Kravati Masida Satoka Sinamadi Ukil Nek on a Singbakaya Awaba Kamayuna Gadabana Miamgi Wakat as Manipur Amasum India Langana Taviduna Miamgi Apambas Tabuto on top Yohanasu Langat Apple Torokli Okong Sang Apun Mamaira Pai Bilup Amasum like I do club pun sinduna Ukong Sang Kaitil Miam Wakat Mi Pampaki Wakat Mi Pamaduda Wangang Kibasina Me Marigi Taudu Omadi Taudu Odugi Hojik Satariba case ki Oriba Pibam Singi Maramda Wapam Ka Tamna Kibagaloina case transport of you from Yava Gamlo hand from the key Sarugya Kibi Mera Pai Bilusing Beman High Talk Riba Taudu Miam Goeba Lani Maramaduna Aikoi Isa in out singatu Atubra Tadopiro Makogi case transport of Wahivsi Aikwen Swinga Yaninde Amasu Maite Singda Marale Haidun Zil Tamatara Cookie Singer to Sampuda Gang Rep Tokiba Miot Minesata Kiba Singer Dusu Makoi Bupad and Zil Tambio Miam you walk at the Vidravidi Akan Mokong Sang Sinan of the same Sadun Lady Haki Lorembum upon Maira Pai Vimasum like I do club Nasinduna Lorembum Lamkai to walk at me Pamonki walk at me Pamadurasa Yaki Maira Pai Bilusing be a man of Fongdor Kibada May Mariki Bidal Video Gamari Lena Angang Teret Fazan Kibadu Kanisan Amati Yaudun Atubura Tadopiro Haina walk at me from Pamani Sing the Luama Tampaktan Luama Sataviki Legaki Tawong Sikarino Aduna Fazan Kiba Miedu Condition Amati Yaudun Atubura Tadurak the Taravadi Akoi Manipuri Ima Mayamna Asobo Kongzanga sanction and a same Southern Lady Haki PSC Youth Development Club PYE DC Musum PSC upon Mamaira Pai Bilum Sinduna Club Adugi Sanglen Mamang Miam walk at me Pampunki Nasigi walk at me Pumsing Aduda Tamda Low Satna Beginning Day sing the slow Satna Halo Cookie sing Tabama Pumsing the Kutak the government control Togadabani Misang Mikai Naiba Assam Rifle Manipurigi Salan Crop Misam Miam English Labor Pangalo Manipurgi Lan Watok Manipur Loishilu Mio Tereki case Assam the Tobigano Manipur Tobiu Manipurgi Shaktam Kai Biarema the Cookie Fabang Amdraga Equimate the Onchin beginning the Haina Tawa Plicasing Season Akibagalina Kolau Sings Lauken is Pauks the Makatana Fondorakli Makasa Tarapoina Lanjed Naribising High Yumna Sanksilaga Lesilagane
Kuki militantsina yumai thadokpikraba lanjenariba leimakhong singmangi miyoising yumda sangduna leiragani masigi afafatagi daita Manipur lengana pugadabana haina khunjasina phongdokre Manipur Press Cup paumising unabada leimakhong singmangdagi furit sabam jiban mitai nai me ohumdagi hona Kuki militantsina yumai thaduna mitai sing atamdana mihat mi punsa tharapadagi leimakhong singmangda leiriba mitai singi yum kya mai thabikre khurkhul kantora sangjafam lauduna hojik relief camp da leiri mangnai relief camp da matam kyam kuina leiba ngamani thamari suraglaba fawda lengana lana si lusina na bokona bigi mami taba udre masina maram oiraga lanjenari bukunja sing awabu kya mayoknare relief camp da anai gyorokpa amadi haksange phibam mima natraba kaya amasu wana khangdun leiri khurkhul kanto da relief camp da leiba mitei Christian nupa amasu masai anaba mana maram oiraga lekidre mitei Christian ama oibana aikoina yamna nungaitaba amana maki mathau mangam phompham si leitabadagi naga isil inaw singna makoi area da phombikhre imung manungi miyoi sing yawba ngamdaba yamna pungning nungsiba thokale hauji anai kaya yawbada khang ngamdaba kaya amas leiri asuna relief camp da kayam kuina khangdun leiba ngamgadoribano haibisi lengakta hangningai ki tongi isa isu sing lirik tampam lirik papam phawba leiti irang asi luisin ge hairabadi legana yanaba sinbiro aikoi gi lekai gim singda lehanbiro matik saba security gi protection adu upiro leimakhong singmang asi Kuki singna koisilga leiba mapam oibuka loinana khonasi gi mamangdana Indian Army singna laisinmana aikoi da yamna mapam chadaba oide hainasu jibana phongdoki me ahumdagi irang amari leinana mapam adu irang thoktana bahaiduna leimakhong Army JOC की लेवल दा ट्रैप टॉक तौमिनदुना Kuki की शिपसिंग मितै की तोंगान लैकाय की लीडर सिंग यावना मिफम फमिनखि मदुरा थाजरुबना मरम मरगा लाइरबा प्रजा ओइबनिना लाइसेंस गन सु पाइहौबा ngamde mafamduda khundariba Kuki की इसली नावसिंग थाजबा थमदुरगा इथा थाजदना मखोइना युमै थावा नुमै कापसिलकपदिगी मितै सिंग लंजेनदुना लैरखिबनाखि जीवना मखातारादुन हाय स्टेट फोर्स पीबा ngamdragasu BDF kumba sembiraga atupu matamna thambiduna lanjenaduna laribu khunja sing yumna sanghanbiu natragadi namduna sangsilagani haidi adu hauchukoi nadi myam paus matanga selu sinjarage masumyam puna no update ngaminase